Kanagumba Karana Loktunarga minorities sing na Fungataba Hug sing Narunda Loktok Libasi Tawikano Haino Minorities Student Association Gi President PS Users Ahmad na Fongdorakli Wapam Asing as Manipur Press Club Ki Lokta Holda Minorities Student Association na Sinduna Pangthokkhre Minorities Rights Day 2025 Ki Thorum ka Mari Lena na Fongdokhibani Thorum adu da Manipur University Ki Economic and Head Department of Southeast Asian Studies की Professor Dr. Jinglen Maisnamna अथवा मितुंगलेन DM College of Art के Assistant Professor Dr. Said Ahmad अमुको की Vice President के Helen CPCM की Convener Sajad Wuyem Core Committee की Member Julia Singlai na akanaba mitunglen sing oina sarukya ki MSA ki President na makhatar tuna hai lengang na piriba minorities singi phongphom thokpa hak sing khangdok tuna phanganaba hona se minorities singi phongphom thokpa hak sing ase mapung phana phangdaba maram na minorities singna Lairik tambada amadi tonga-tongan bahiram da awaba kaya mayoknari minorities singi damak lengang na semliba amadi piriba scheme sing loinana tongan-tongan ba phongphom thokpa hak singi matang da minorities sing na mari leinaba department sing dagi munna khangba mathau tai amadi miyoiba kharana minorities singi department ga manaraga akhang ahe kharana minorities sing na phongador ba hak sing na ronda lokthok piduna lauthok biba adu tawbigano sothaduna leiriba minorities singi masagi phongphom thokpa phongador ba hak sing adu masa da Johan Biu Haike Manipur PR Lena PR Thamna Ikang Hodana Torvunga to issue Laibak Tivani Tasingna Masina Tae Karin Hirakanda Central Government Manipura Development Rule Policy Tawra Havase Emisina and the Bunga Moy Panasema Emisaki Side Thamsa.